ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ ꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯁꯦꯝꯖꯕ ꯋꯥꯔꯤ ꯅꯠꯆꯗꯦ꯫ ꯃꯤꯠꯌꯦꯡ ꯆꯨꯝꯗꯅ ꯂꯥꯟꯅ ꯈꯟꯕ ꯑꯃꯗꯤ ꯅꯨꯄꯤ ꯃꯔꯛꯇ ꯀꯔꯝꯕ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯕꯒꯦ, ꯐꯠꯇꯕꯁꯤꯡꯗꯒꯤ ꯆꯦꯛꯁꯤꯟꯅꯕ ꯁꯦꯝꯖꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯈꯠꯂꯛꯄ ꯃꯇꯝꯒꯤꯅꯤ ꯍꯥꯏꯗꯣꯏꯔꯥ, ꯃꯍꯧꯁꯥꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯎꯁꯤꯟꯈꯤ꯫ ꯃꯁꯛ ꯀꯌꯥꯝꯅ ꯐꯖꯕꯤ, ꯄꯣꯁ ꯌꯥꯝꯅ ꯇꯥꯕꯤ, ꯃꯅꯤꯡ ꯅꯤꯛꯄꯤ ꯀꯌꯥ ꯑꯗꯨꯅ ꯑꯩꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯄꯒꯨꯝ ꯍꯦꯛ ꯊꯣꯛꯂꯔꯦ꯫ ꯏꯪꯅ ꯂꯦꯝꯅ ꯂꯩꯖꯔꯝꯕ, ꯂꯥꯏꯔꯤꯛ ꯅꯠꯇꯅ ꯀꯣꯛꯇ ꯆꯪꯈꯤꯗ꯭ꯔꯕ ꯑꯩꯁꯦ ꯃꯈꯣꯏꯒꯨꯝꯕꯤ ꯃꯌꯥꯝꯁꯤꯅ ꯀꯣꯛꯀꯥꯁꯦ ꯄꯨꯡꯆꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩ? ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯃꯊꯟꯇ ꯏꯔꯥꯡ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯇꯝꯗꯣ 12 ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯌꯨꯝꯗ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯅꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯆꯨꯞꯄ ꯁꯝꯃꯔ ꯕ꯭ꯔꯦꯛ ꯊꯥꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕꯁꯨ꯫ ꯃꯇꯝ ꯁꯥꯡꯅ ꯕꯣꯔꯗꯤꯡꯗ ꯂꯩꯔꯨꯕꯅ ꯃꯤꯒ ꯊꯣꯏꯅꯁꯨ ꯈꯪꯅꯗꯦ, ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯑꯅꯤ ꯅꯠꯇꯅ꯫ ꯃꯃꯥ ꯕꯕꯥꯅꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯄꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯛꯇꯦ꯫ ꯐꯅꯈꯛ ꯃꯈꯣꯏꯅ ꯍꯣꯠꯅꯔꯕꯁꯨ ꯏꯊꯟꯇ ꯄꯣꯛꯄ ꯑꯣꯏꯕꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯁꯨꯗꯕꯒꯤ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯤꯡꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯕꯨ ꯏꯊꯟꯇ ꯄꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯅꯣꯡꯃ ꯑꯃ ꯑꯩꯅ ꯏꯃꯥꯗ, "ꯏꯃꯧ, ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ 12 ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯦꯛꯖꯥꯝ ꯔꯤꯖꯜꯁꯨ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ ꯈꯜꯂꯦ꯫ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯐꯣꯟ ꯂꯣꯏꯅ ꯄꯥꯏꯔꯦ꯫ ꯃꯇꯝꯁꯤꯒꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ꯫ ꯑꯝꯇ ꯂꯩꯕꯤꯌꯨꯕ ꯏꯃꯥ"꯫ ꯃꯃꯥ ꯃꯦꯝꯆꯧꯕꯤꯅ, "ꯍꯥꯏ, ꯔꯤꯖꯜꯗꯣ ꯍꯥꯏꯗꯣꯛꯂꯒ ꯄꯥꯏꯕꯅ ꯐꯠꯇꯕ꯭ꯔꯣ?" ꯑꯩꯅ ꯍꯥꯏ, "ꯏꯃꯥ, ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯀꯔꯤꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯣꯏ ꯃꯇꯝꯒꯤ ꯁꯝꯗꯒ ꯀꯔꯤꯌꯦ ꯆꯤꯡꯍꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨ ꯂꯨꯖꯔꯤꯉꯩ ꯃꯇꯝꯗꯣ ꯅꯠꯇꯦꯀꯣ꯫ ꯁꯦꯂꯦꯞꯇ ꯀꯥꯡꯒ꯭ꯔꯨꯒ ꯏꯔꯤꯉꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗꯁꯨ ꯅꯠꯇ꯭ꯔꯕꯅꯤ꯫ ꯗꯤꯖꯤꯇꯦꯜ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯇꯝꯁꯤꯒꯤ ꯃꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯕ"꯫ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯥꯖꯨꯁꯨ ꯇꯥꯔꯗꯨꯅ, "ꯀꯔꯤ? ꯗꯤꯖꯤꯇꯦꯜ? ꯗꯤꯖꯤꯇꯦꯜ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ?" ꯍꯪꯗꯨꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯄꯥꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥꯅ ꯍꯥꯏꯔꯤ, "ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯁꯥꯏꯟꯁꯅ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯏꯆꯥꯅ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯗꯅ ꯂꯩꯕ ꯍꯥꯏꯁꯤ ꯑꯞꯗꯦꯠ ꯑꯣꯏꯕ ꯋꯥꯠꯀꯅꯤ꯫ ꯏ ꯄꯥꯎ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯊꯨ ꯑꯀꯥꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯀꯅꯤ꯫ ꯐꯔꯦ, ꯍꯌꯦꯡꯃꯛ ꯆꯠꯇꯅ ꯏꯆꯥꯒꯤ 15,000 ꯄꯤꯕ ꯑꯃ ꯐꯣꯟ ꯑꯃ ꯂꯩꯔꯨꯔꯁꯤ"꯫ ꯃꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯉꯛꯄꯣꯏ ꯍꯔꯥꯎꯕꯣꯏ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯣꯟ ꯍꯥꯏꯔꯒ ꯆꯣꯡꯉꯤ꯫ ꯍꯌꯦꯡꯗꯒꯤ ꯑꯩ ꯐꯣꯟ ꯄꯥꯏꯔꯗꯕ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯪꯕꯒꯨꯝ ꯐꯥꯎꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯃꯥꯒ ꯆꯠꯃꯤꯟꯅꯗꯨꯅ ꯄꯥꯝꯖꯕ ꯐꯣꯟ ꯑꯃ ꯈꯜꯂꯒ ꯂꯩꯔꯨꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯦ꯫ ꯐꯣꯟꯗꯨ ꯄꯥꯏꯕꯒ ꯑꯩꯗꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯁꯨ ꯄꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯨ ꯑꯝꯇ ꯈꯪꯗꯦ꯫ ꯐꯔꯦ, ꯑꯩꯒꯤ ꯏꯇꯥꯎꯁꯤꯡꯗ ꯍꯪꯉꯒꯦ, ꯃꯣꯏꯗꯤ ꯅꯍꯥꯟꯅ ꯂꯣꯏꯅꯃꯛ ꯁꯨꯝꯕꯁꯦ ꯈꯪꯈ꯭ꯔꯕ꯫ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ ꯂꯩꯕ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯐꯣꯟ ꯑꯗꯨ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥ ꯂꯣꯏꯅ ꯍꯥꯡꯍꯜꯂꯨꯔꯦ꯫ ꯄꯥꯏꯕ ꯍꯧꯒꯠꯂꯛꯄꯒꯤ ꯌꯥꯝꯅ ꯆꯪꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯃ IGꯗ ꯔꯤꯜꯁ ꯌꯥꯝꯅ ꯅꯝꯕꯤ, ꯃꯥꯒꯤ ꯐꯣꯂꯣꯋꯔꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯃꯅ ꯃꯤ ꯂꯥꯛꯅꯤ ꯌꯦꯡꯅꯔꯤꯕ꯫ ꯃꯥꯒꯤ ꯃꯅꯤꯡ ꯇꯦꯛꯂꯞ ꯇꯧꯅ ꯁꯥꯔꯤꯕ ꯃꯥꯒꯤ ꯁꯥꯊꯦꯛ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯉꯥꯎ ꯍꯦꯛ ꯉꯥꯎꯕꯒꯨꯝ ꯆꯤꯡꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤ ꯊꯛ ꯍꯦꯛ ꯊꯛꯍꯜꯂꯤꯗ? ꯊꯃꯣꯏꯁꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯄꯥꯝꯖꯔꯨꯔꯦ, ꯈꯣꯏꯗꯥꯖꯔꯨꯔꯦ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯨꯗ꯫ ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯩ꯫ ꯑꯁ, ꯍꯥꯏꯗꯅ ꯀꯥꯟꯅꯗꯦꯕꯨ꯫
ꯈꯨꯐꯖꯁꯤꯗꯤ ꯀꯩꯅꯣ ꯂꯝ ꯌꯧꯅ ꯍꯦꯛ ꯐꯖꯩ ꯍꯥꯏꯕꯗꯣ ꯃꯥꯃꯛ ꯑꯣꯏꯔꯔꯦ ꯀꯩꯅꯣ ꯁꯤꯗꯕꯨ ꯑꯎꯕ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯑꯁꯨꯛ ꯐꯖꯕ ꯁꯕꯥꯟ ꯈꯣꯏꯃꯨ ꯀꯅꯥꯅ ꯂꯝꯗꯟꯂꯣꯏꯗꯒꯦ ꯈꯣꯏꯃꯨ ꯀꯅꯥꯅ ꯂꯩꯍꯤꯅ ꯌꯣꯝꯂꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯄꯥꯏꯈꯤꯕ ꯀꯅꯥꯅ ꯉꯝꯒꯗꯣꯏꯅꯣ ꯅꯪꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯂꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯏꯊꯟꯇꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯂꯩꯍꯤ ꯊꯟꯅ ꯌꯥꯎꯔꯕ ꯂꯩꯔꯥꯡꯁꯦ ꯂꯝꯂꯥꯟꯕ ꯈꯣꯏꯃꯨ ꯀꯌꯥꯅ ꯄꯥꯏꯔꯛꯇꯨꯅ ꯈꯣꯛꯅꯦꯟꯅꯐꯝ ꯆꯥꯛꯇꯥꯅꯐꯝ ꯑꯣꯏꯔꯝꯒꯗ꯭ꯔꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯆꯨꯝꯂꯣꯏꯗ꯭ꯔꯁꯤꯕꯣ ꯑꯩꯒꯨꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯑꯣꯏꯗꯦꯗ ꯑꯁꯨꯛ ꯅꯤꯡꯊꯤꯕꯤ ꯑꯁꯨꯛ ꯐꯖꯕꯤ ꯂꯩꯔꯥꯡꯅ ꯑꯩꯒꯤ ꯏꯪꯈꯣꯜꯅꯨꯡ ꯑꯁꯤꯗ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯂꯨ ꯂꯥꯎ ꯍꯥꯏꯕꯗ ꯌꯥꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯁꯤꯕꯨ ꯃꯁꯛ ꯑꯝꯇꯗꯤ ꯈꯪꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯀꯗ꯭ꯔꯥꯕ ꯁꯤꯕꯨ ꯎꯔꯨꯕ ꯊꯦꯡꯅꯔꯨꯕ ꯀꯨꯏꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯃꯥꯕꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯅꯨꯡꯁꯤꯕꯔ ꯄꯥꯝꯖꯕꯔ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯋꯥꯊꯣꯛꯅꯁꯨ ꯆꯦꯡꯅꯧ ꯁꯛꯇꯝꯁꯦ ꯐꯖꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯂꯛꯇꯒꯤ ꯄꯨꯔꯥ ꯑꯊꯣꯏꯕꯤꯅꯤ ꯑꯃꯨꯛ ꯇꯞꯅ ꯌꯦꯡꯊꯔꯛꯂꯒ ꯃꯃꯤꯡꯁꯤꯅ ꯂꯤꯂꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯂꯥꯏꯕꯛꯇꯨꯝ ꯌꯦꯡꯊꯣꯛꯀꯦꯗ ꯍꯥꯏꯅ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ ꯑꯣꯟꯂꯥꯏꯟ ꯂꯩꯕꯒꯤ ꯇꯤꯛ ꯈꯛꯇꯃꯛ ꯈꯣꯠꯂꯤ ꯁꯤꯟꯗꯤ ꯇꯧꯗꯦ ꯉꯥꯏꯍꯥꯛ ꯑꯩꯁꯨ ꯑꯗꯨꯃꯛ ꯉꯥꯏꯕꯅꯤ ꯃꯄꯥꯟꯗꯒꯤ ꯏꯃꯥꯅ ꯊꯣꯏꯕ ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯑꯗꯨꯝ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯈꯔ ꯋꯥꯀꯤꯡ ꯆꯠꯇꯅ ꯅꯁꯥꯗꯣ ꯈꯤꯡ ꯂꯥꯎꯅꯕ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯅꯃꯥꯟꯅꯕꯁꯤꯡꯅ ꯋꯥꯀꯤꯡ ꯆꯠꯇꯅ ꯀꯥꯏꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯍꯣꯏ ꯏꯃꯥ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯤꯞꯄꯅꯤꯕ ꯍꯧꯒꯠꯂꯒꯦ ꯃꯅꯤꯡ ꯃꯌꯥꯒꯗꯣ ꯑꯩꯅ ꯏꯔꯨꯖꯗ꯭ꯔꯤꯀꯥꯟꯗ ꯂꯣꯏꯅ ꯁꯦꯡꯗꯣꯛꯇꯣꯏꯅꯤ ꯉꯁꯤꯗꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖꯇꯨ ꯑꯃꯨꯛ ꯁꯤꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯦꯁꯦꯖꯇꯨ ꯌꯦꯡꯉꯝꯗꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯍꯧꯒꯠꯂꯒ ꯊꯥꯡꯍꯥꯏꯗꯨꯃ ꯄꯥꯏꯔꯒ ꯃꯅꯤꯡꯗ ꯆꯪꯂꯛꯏ ꯑꯁ ꯅꯥꯄꯤꯁꯤꯡꯁꯤꯁꯨ ꯐꯖꯅꯗꯤ ꯁꯣꯡꯉꯤꯅꯦ ꯇꯧꯔꯤꯁꯦ ꯂꯤꯟ ꯀꯥꯡꯒ ꯂꯣꯏꯅ ꯆꯪꯗꯅ ꯇꯣꯛꯄ ꯇꯥꯔꯦ ꯁꯣꯏꯗꯦ ꯇꯤꯂꯥꯏ ꯈꯨꯝꯕꯤꯁꯨ ꯆꯨꯕ ꯃꯃꯥꯅ ꯐꯣꯟ ꯂꯩꯕꯤꯕꯒꯤ ꯍꯥꯏꯕ ꯏꯟꯕ ꯁꯥꯗꯅ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯊꯥꯡꯍꯥꯏ ꯄꯥꯏꯗ꯭ꯔꯤꯕ ꯅꯥꯄꯤ ꯃꯀꯥ ꯑꯃ ꯊꯠꯇ꯭ꯔꯤꯕ ꯃꯍꯥꯛꯅ ꯊꯥꯡꯍꯥꯏꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯗꯠꯂꯤ ꯑꯁꯨꯝꯅ ꯀꯥꯆꯤꯟ ꯀꯣꯌꯥꯗꯣ ꯁꯦꯡꯗꯣꯛꯏ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯣꯛ ꯀꯣꯛꯂꯦ ꯐꯦꯟꯁꯤꯡ ꯈꯥꯕ ꯅꯠꯇꯕꯅꯤꯅ ꯊꯣꯏꯕ ꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯃꯇꯩꯃ ꯖꯦꯅꯤꯒ ꯌꯨꯝꯒꯤ ꯅꯥꯀꯟ ꯑꯣꯏꯗꯣꯔꯤꯅꯤ ꯖꯦꯅꯤ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯅꯥꯀꯟꯒꯤ ꯃꯇꯩꯃ ꯖꯦꯅꯤꯗꯨ ꯃꯆꯥꯅꯨꯄꯥ ꯆꯍꯤ ꯐꯥꯗ ꯉꯥꯏꯔꯤꯕꯗꯨ ꯅꯨꯡꯁꯥ ꯑꯗꯨꯗ ꯏꯔꯨ ꯂꯨꯖꯕꯤꯔꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯐꯤ ꯃꯔꯣꯟꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯈꯤꯕꯗꯒꯤ ꯐꯖꯅꯗꯤ ꯅꯣꯏꯈꯠꯂꯤ ꯃꯐꯤ ꯃꯔꯣꯟꯁꯨ ꯌꯥꯝꯅ ꯀꯣꯝꯈꯠꯂꯛꯏ ꯑꯩꯒꯤ ꯃꯤꯠꯁꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯑꯆꯦꯠ ꯑꯀꯣꯝꯁꯤꯗ ꯍꯦꯛꯇ ꯃꯤꯠꯁꯦ ꯍꯦꯛꯇ ꯊꯝꯕ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯟ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯅꯤꯗ ꯏꯇꯩꯃꯗꯨ ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯐꯨꯔꯤꯠꯇꯨꯁꯨ ꯐꯗ꯭ꯔꯥꯛ ꯂꯥꯎꯕ ꯑꯃꯒꯁꯨ ꯂꯤꯠꯂꯤ ꯍꯨꯃꯥꯡꯅꯁꯨ ꯖꯤꯔꯤ ꯍꯦꯛꯇ ꯆꯦꯟꯊꯔꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯠꯇꯤ ꯍꯥꯏꯐꯦꯠꯇꯤ ꯌꯥꯎꯕꯖꯥꯠꯅꯤ ꯏꯁꯤꯡꯗꯨ ꯁꯥꯟꯅꯔꯒ ꯍꯔꯥꯎꯏ ꯍꯦꯛ ꯂꯧꯊꯣꯛꯑꯒꯅ ꯄꯪꯀꯞꯇ ꯍꯦꯛ ꯀꯞꯄꯤ ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯒꯠꯂꯛꯄꯅꯦ ꯑꯩꯗꯤ ꯇꯥꯅꯤꯡꯅꯕꯅ ꯅꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯀꯞꯄꯅꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯇꯩꯃꯗ ꯌꯦꯡꯂꯒ ꯃꯣꯟꯗ꯭ꯔꯪ ꯇꯧꯔꯒ ꯂꯩꯊꯣꯛꯄꯅꯤ ꯏꯇꯩꯃꯅ ꯑꯩꯉꯣꯟꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯏꯇꯩꯃ ꯑꯉꯥꯡꯗꯨ ꯀꯟꯅ ꯀꯞꯄꯦꯗ ꯍꯦꯛꯇ ꯍꯩꯖꯤꯟꯕꯅꯦ ꯑꯩꯁꯨ ꯏꯇꯩꯃꯁꯨ ꯃꯐꯤ ꯃꯔꯣꯟꯗꯨ ꯁꯦꯝꯖꯤꯜꯂꯒ ꯑꯁ ꯑꯗꯨꯅꯤꯅꯦꯍꯦ ꯇꯧꯔꯤꯁꯦ ꯃꯈꯨꯠ ꯃꯁꯥꯁꯤꯁꯨ ꯌꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯁꯥꯟꯅꯔꯒ ꯍꯔꯥꯎꯋꯦ ꯂꯧꯊꯣꯛꯑꯒꯅ ꯀꯞꯄꯤꯅꯤ ꯇꯧꯔꯤꯁꯦ ꯏꯇꯩꯃꯁꯤꯁꯨ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯃꯐꯤ ꯃꯔꯣꯟꯒꯗꯣ ꯇꯛ ꯁꯦꯝꯖꯤꯜꯂꯤ ꯑꯩꯁꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯤ ꯑꯇꯩ ꯑꯉꯥꯡꯗꯤ ꯏꯁꯤꯡ ꯊꯦꯡꯕꯗ ꯀꯤꯗꯅ ꯀꯞꯄꯦ ꯍꯥꯏ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯧꯔꯤꯀꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯁꯤꯟꯕꯅꯦ ꯏꯇꯩꯃꯁꯨ ꯑꯩꯉꯣꯟꯂꯣꯝꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ ꯃꯤꯅꯣꯛꯇꯨꯗꯤ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯥꯛꯏ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣꯏꯔꯥ ꯑꯄꯥꯝꯕ ꯍꯥꯏꯕꯁꯦ
ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯑꯄꯥꯝꯕ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯍꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯨꯝꯗꯣꯏꯔꯥ ꯈꯪꯗꯦ ꯏꯇꯩꯃꯒꯤ ꯃꯤꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯊꯤꯟ ꯑꯃꯗꯤ ꯍꯦꯛꯇ ꯄꯤꯔꯛꯏ ꯑꯩꯁꯤ ꯀꯌꯥꯝ ꯐꯠꯇ꯭ꯔꯕ ꯃꯤꯅꯣ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯁꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯍꯦꯛ ꯈꯟꯊꯗꯦ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯇꯣ ꯂꯣꯏꯔꯗꯨꯅ ꯅꯥꯄꯤꯁꯤꯡꯗꯣ ꯈꯣꯝꯖꯤꯜꯂꯤ ꯏꯇꯩꯃꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯐꯜꯂꯞ ꯌꯦꯡꯂꯨꯕ ꯑꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥ ꯃꯎ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯇꯛ ꯇꯛ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯤ ꯃꯄꯨꯔꯣꯏꯕꯁꯨ ꯑꯥꯔꯃꯤ ꯑꯣꯏꯕꯅꯤꯅ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗꯒ ꯀꯦꯖꯕꯁꯦ ꯐꯪꯖꯗ꯭ꯔꯕꯅꯦꯕ ꯑꯗꯨꯕꯨ ꯃꯧꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯍꯥꯏꯐꯦꯠꯇꯤ ꯐꯖꯩ ꯏꯇꯩꯃꯁꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯤꯗꯣ ꯏꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯅꯃꯥꯗ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯉꯝꯂꯤꯕꯅꯦꯕ ꯇꯧꯕꯒꯤꯕꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯀꯌꯥ ꯑꯐꯕ ꯃꯤꯗꯤ ꯅꯠꯈꯤꯗꯕꯅꯤ ꯑꯣꯛꯇꯕꯗꯤ ꯐꯖꯅ ꯑꯣꯛꯇꯕꯅꯤ ꯃꯗꯥꯎ ꯌꯥꯗꯅ ꯑꯥꯔꯃꯤ ꯈꯟꯈꯤꯕꯒꯤ ꯆꯠꯈꯤꯕꯩ ꯋꯥꯅꯤ ꯑꯥꯗꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄꯈꯩꯒ ꯂꯧꯔꯒ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯣꯏꯅꯐꯝꯁꯨ ꯑꯝꯇ ꯈꯪꯂꯝꯃꯔꯣꯏ ꯇꯧꯔꯤꯕ ꯏꯇꯩꯃ ꯅꯪꯒꯤ ꯈꯟꯕꯤꯕꯗꯣ ꯊꯣꯛꯅꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯑꯩꯁꯨ ꯀꯔꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯦ ꯍꯦꯛꯇ ꯈꯜꯂꯛꯏ ꯆꯍꯤ ꯅꯧꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯦꯕ ꯇꯧꯔꯤꯁꯦ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯃꯐꯝ ꯑꯃꯗ ꯄꯩꯁꯤꯜꯂꯦ ꯍꯩ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯊꯕꯛ ꯁꯨꯕꯁꯤ ꯋꯥꯗꯤ ꯋꯥꯕꯖꯥꯠꯅꯤ ꯑꯩꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯣꯛꯄꯗꯨ ꯏꯇꯩꯃꯁꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯏꯇꯩꯃ ꯖꯦꯅꯤꯅ ꯊꯣꯏꯕ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ ꯏꯇꯩꯃ ꯋꯥꯏ ꯍꯥꯏꯕꯁꯤ ꯍꯩꯍꯩꯗꯦ ꯍꯥꯏꯅꯩ ꯅꯅꯥꯎꯁꯨ ꯋꯥꯖꯗꯦ ꯍꯥꯏꯅ ꯈꯨꯝꯂꯒꯦ ꯍꯛꯆꯥꯡꯗꯤ ꯂꯣꯏꯔꯦ ꯍꯀꯠꯆꯕꯋꯣ ꯊꯨꯞꯄꯋꯣ ꯀꯥꯛꯐꯩꯌꯣ ꯀꯩꯌꯣ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯆꯪꯕꯤꯔꯨꯗ꯭ꯔꯕ ꯃꯐꯝꯁꯤꯅ ꯅꯥꯇꯩ ꯀꯌꯥꯁꯨ ꯆꯥꯔꯝꯗ꯭ꯔꯦ ꯀꯥꯂꯦꯟꯒꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯂꯤꯟ ꯀꯥꯡ ꯌꯨꯝꯗ ꯆꯪꯂꯛꯀꯗ꯭ꯔꯅ ꯀꯤꯗꯅ ꯈꯔ ꯁꯨꯝ ꯁꯦꯡꯗꯣꯛꯄꯅꯤ ꯖꯦꯅꯤꯅ ꯍꯣ ꯑꯗꯨꯅ ꯐꯔꯕꯅꯦ ꯈꯔ ꯈꯔ ꯌꯥꯟꯊꯠꯄꯗꯨꯅ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯗ ꯑꯆꯧꯕ ꯑꯁꯥꯡꯕꯗꯣ ꯅꯨꯡꯁా ꯌꯥꯏꯒꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯃꯎ ꯇꯩꯊꯣꯛꯄꯤꯔꯤ ꯑꯩꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯑꯆꯧꯕ ꯑꯁꯥꯡꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯏꯇꯩꯃꯗꯨ ꯅꯣꯛꯂꯒ ꯑꯁ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪ ꯆꯥꯎꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯁꯤ ꯐꯥꯎꯕ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯋꯥꯅꯤꯗ ꯍꯣ ꯂꯤꯟꯗꯣ ꯑꯗꯨꯕꯨꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯣ ꯏꯇꯩꯃ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯏꯔꯨꯖ ꯃꯥꯏꯊꯕ ꯇꯧꯔꯨꯈꯤꯒꯦ ꯏꯁꯥꯁꯤꯁꯨ ꯍꯥꯀꯠꯆꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯒ ꯏꯇꯩꯃꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝꯃꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇꯨ ꯑꯃꯨꯛ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯛꯏ ꯑꯁ ꯑꯩꯗꯤ ꯊꯃꯣꯏꯒꯥꯁꯦ ꯂꯩꯇꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯥꯡ ꯇꯨꯃꯤꯠꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯨꯛ ꯇꯥꯔꯛꯂꯔꯣꯏ ꯈꯟꯅ ꯊꯣꯛꯅꯤꯡꯗ ꯑꯩꯁꯨ ꯏꯔꯨꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯖꯦꯅꯤꯒꯤ ꯋꯥꯈꯜꯗꯅ ꯏꯔꯨ ꯂꯨꯖꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯌꯥꯕꯅꯤ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣꯃ ꯈꯜꯂꯤꯌꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜꯗꯤ ꯄꯨꯔꯥ ꯑꯉꯥꯡ ꯑꯣꯏꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃꯁꯨ ꯏꯆꯨꯝ ꯆꯨꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯄꯝꯅ ꯐꯤ ꯐꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯃꯀꯨ ꯃꯅꯦꯝꯅ ꯑꯉꯥꯡ ꯂꯧꯊꯣꯛꯄꯤꯔꯤꯉꯩꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯁꯣꯝꯗ ꯊꯣꯏꯕꯁꯨ ꯍꯨꯃꯥꯡ ꯁꯧꯔꯨꯕꯗꯨ ꯍꯟꯖꯤꯟꯈꯤꯅꯕ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤ ꯃꯃꯥꯅ ꯊꯣꯏꯕꯧ ꯅꯪꯕꯨ ꯏꯔꯨꯖꯊꯣꯛꯎꯔꯣꯅꯦ ꯊꯦꯡꯉꯅꯤꯌꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯀꯥꯡ ꯆꯤꯛꯄꯅ ꯄꯨꯡꯄꯣꯝ ꯑꯃꯨꯛ ꯄꯣꯝꯕ ꯇꯥꯔꯦ ꯅꯁꯥꯗꯣ ꯍꯣꯏꯗꯩꯃ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯅꯆꯥꯁꯦ ꯋꯥꯅ ꯋꯥꯕꯅꯦ ꯀꯥꯛꯐꯩ ꯈꯔꯅ ꯅꯞꯇꯅ ꯏꯁꯨ ꯄꯋꯥ ꯑꯃꯗꯤ ꯆꯤꯛꯂꯝꯃꯅꯤ ꯄꯨꯡꯁꯥ ꯁꯥꯔꯦ ꯏꯁꯥꯁꯤꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯃꯄꯥꯁꯨ ꯍꯜꯂꯛꯄ ꯇꯟꯖꯥ ꯆꯥꯔꯗꯨꯅ ꯃꯅꯤꯡ ꯃꯍꯥ ꯏꯀꯣꯛ ꯀꯣꯛꯑꯒ ꯂꯩꯔꯝꯕꯗꯨꯗ ꯏꯁ ꯉꯁꯤꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯑꯝꯃꯦꯗꯅ ꯐꯔꯦ ꯑꯗꯣ ꯊꯣꯏꯕ ꯅꯪꯅ ꯌꯥꯟꯊꯠꯈꯤꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯣꯗꯅ ꯕꯕꯥ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯩ ꯊꯥꯗꯣꯛꯄꯗꯣ ꯊꯪꯅꯕ ꯌꯨꯝꯗ ꯃꯩꯈꯨ ꯆꯪꯉꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯊꯥꯗꯕꯅꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯊꯥꯔꯒꯦ ꯇꯧꯕ
ꯃꯄꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯏꯔꯨ ꯂꯨꯖꯔꯨꯕꯅ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯁꯤꯟꯇꯦꯛꯁꯇꯒꯤ ꯕꯥꯇꯤꯟ 2-3 ꯀꯟꯊꯣꯛꯂꯒ ꯊꯝꯃꯤ꯫ ꯂꯣꯌꯥꯂꯝꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯣꯏꯕꯅ ꯏꯔꯨ ꯂꯨꯖꯅꯕ ꯇꯣꯉꯥꯟꯅ ꯕꯥꯊꯔꯨꯝ ꯊꯝꯗꯦ꯫ ꯑꯗꯨꯅ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯖꯔꯤ꯫ ꯊꯣꯏꯕ ꯃꯇꯩꯃ ꯖꯦꯅꯤꯕꯨ ꯊꯣꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯠꯂꯞꯁꯨ ꯌꯦꯡꯉꯤ꯫ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ? ꯋꯥꯈꯜꯗꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯇꯩꯃꯁꯤꯗ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯚꯥꯞ ꯃꯦꯟ ꯑꯝꯇ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯇꯧꯔꯤꯁꯤ꯫ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯀꯃꯥꯏꯅ ꯈꯪꯂꯨꯗꯣꯏꯅꯣꯕ? ꯏꯇꯩꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯣꯠ ꯑꯣꯏꯕꯅꯦ꯫ ꯑꯩ ꯃꯥꯡꯍꯜꯂꯤꯁꯦ ꯃꯥꯅꯅꯦꯕ꯫ ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥ ꯗ꯭ꯔꯦꯁꯇꯣ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯗ꯭ꯔꯦꯁꯇꯣ ꯐꯖꯅ ꯁꯦꯠꯂꯨꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦꯕ, ꯇꯧꯖꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯀꯅꯥꯅꯕꯨ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯛꯇꯣꯏꯅꯣ? ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯒ ꯐꯗꯧꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤꯁꯦ ꯃꯥꯅꯅꯦꯕ꯫ ꯅꯍꯥꯟꯁꯨ ꯑꯃꯨꯛ ꯑꯩ ꯃꯥꯡꯗ ꯃꯈꯨꯠꯇꯒꯤ ꯄꯣꯠꯇꯨꯃꯨꯛ ꯇꯥꯔꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯅꯣꯟꯊꯁꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯒꯤꯗꯣ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯅꯣ? ꯃꯥꯅꯅꯦ ꯑꯩꯁꯦ ꯂꯥꯡ ꯊꯥꯛꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯨꯔꯦꯗꯅ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯎꯗꯣꯏꯅꯣꯕ? ꯏꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯑꯃ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯏꯃꯥꯅ, ꯊꯣꯏꯕꯧ, ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯖꯝ ꯖꯝ ꯇꯧꯗꯦꯗꯀꯣ꯫ ꯅꯨꯄꯤ ꯃꯔꯥꯏ ꯑꯃꯗꯒꯤꯅꯦ ꯈꯤꯠ ꯍꯦꯛ ꯍꯦꯜꯂꯤꯀꯣ ꯅꯪ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯟꯗ꯭ꯔꯪꯒ ꯑꯃꯨꯛ ꯆꯥꯏ꯫ ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯁꯤꯗ ꯀꯣꯏꯔꯥꯎ ꯑꯃꯨꯛ ꯂꯥꯎꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ꯫ ꯍꯥꯏꯔꯒ ꯑꯩꯁꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯕꯛꯅꯒ ꯋꯥꯔꯨꯕꯒ ꯀꯩꯒ ꯗ꯭ꯔꯦꯁ ꯍꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯤꯞꯊꯩ꯫ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯌꯦꯡꯉꯤ꯫ ꯑꯩꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯦꯁꯦꯖ ꯂꯥꯛꯂꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯈꯣꯏꯗꯥꯅ ꯄꯥꯊꯣꯛꯏ꯫